Vidyalakshmi yam pakhatna papi irachena mokpagi khudu yengbi. Vidyalakshmi na bumcha nabro chain bigise. Newton machegi matau ubada momonoktu na hairei. Newton na iche nungsibiya nangse onthok na nungsikreda khitang sokpasibu kaishunade. Vidyalakshmi na yarise iche jagin bige. Asi hairaga mokpabu nungsina jagin bi. Talaktuda somda Henry na tingkhatana laurai. Ay nga saide asilo silo haraga nupi dongna thek nokdana leido kaigino ha. Munana hay muthi nang aina haidra asana taw haina. Muthi peri peri tawna machinda soli. Muthi na masigi tunan base matu phau phangwa chai di lukhap mayam sina mamaya nan sida bidi bidi hek nei ra fo pe loi he. Munana yarak tangaga Taradi kiningi wana maido falasani do. Asi hai dana chai riba mayam du moy ani changdana loisili. Nakanda Henry na magi ka manungda induction stove amada magi chanaba masana thongcheri. Henry na Tamran kukumbar da lehudra ba. Munan maron mari phai na kaino kukuba haidi. Munana as khangda dingang no Tamran thabi ni thabi. Munana Habi di bari dale hobone ai lobiruke. Henry na yarani tamnan hojiki sina dum yana batoroge. Muthi khoisu chai di ba mayam du lotion ba loira du na hairei. Muthi na ataya asi. Henry sat thatlaga maya chik du na hairei. Henry na ai no wa ngang matamda henga tawno na kayara khana haikra. Muthi ki mandana marai tali hairei. Tataya ay matungda tawroye. Munana ibungo yayma chariba mayamse tasin balore eko yamu satkhiba yaradra. Henry mamit suklap yengi karisu khumdana magi rektagi sujamni lawthoklaga globe ama usillaga than dana yengi amuksu globe upiba makhutuna nan duna tak tuna yengi. Henry yengba loiraga sor sangna hondui mamitu ani duda amuk yengaga hairei. Thoyare ani dusu prap thokre. Somdana kamdauri Thembina Pictrua tabra bidoro jano sibo. Pictru di mobile legend kanna sanari. Pictruna as masigi minnai machase I karakter yengose amuk sangakte ne se. Thembina yengune mase mina ngasai dei kaurise amata ta dagai game da ungdana lairisi yengune. Thembina amuksu kaurei. Pictru tamalak tabadai Thembi su sauningna kanna lak tana kaurei. Thembina Pictru Pictru handakti Pictru sauna khumlai. Pictru na noi na pa pio haira. Thembina hey nana do yam kanbra bu nang phone da thugai ma soiroi ko. Pictru na kaisu na tabada chin thirakani ko mi game na marol ma po bai ina ka bane nangon da loina taina jarak chani ko. Thembina hey game do sanaradi chara hela su yarabo ha. Pictru di mawala wi bajanate ngangi ba mayam du. Pictru na yaye game sanaradi chaklam bagam ta phaude. Thembina hey wathi ngangano chengam ta leiti pabadagi pisa lawraga ne chengwa lo cho. Pictru na as ai ngamar cho akhoi ngang tha ko. Thembina hey yam thuna chalo angang do ladi nga ta pasano natte ne charam dai di amuk toiba migi ga hana yengde namit nam khai chai pikna pikliba chabadi bora chai. Pictru magi haunabi makudo masao ibe ma yam thina paktre khara paklingai de leforo sabal siga charang kok chaw bi hek maladana. Thembi su hande chakpro nang khumuk tawang bi. Pictru na nokbu nok chanindra oi nang adumaina saru pulang mandana wang do saru pudine ibe ma ai wang drasu khumuk tawang dana lejaragi ko. Thembina yare chalo wang ngangbada makha thangbado kaino onri fo adum ngangdana leine se chalo cho. Pictru isau lang dana machin ka du pom dana mapagi manakta pisa lawba lai. Tombi su ingkhon kanna tawri. Pictru na baba jeng lete pisa piro. Tombi kwa chana Pictru da dum yengi. Pictru na baba kaino tawri duna pisa piro hairaga. Tombi mamitu suklap tawna yengduna hairei. Tombina
ꯀꯩꯅꯣ ꯏꯆꯥ ꯇꯣꯝꯕꯤ ꯅꯪꯅ ꯏꯁꯩ ꯁꯛꯄꯕꯨ ꯅꯝꯃꯤꯗꯅ ꯁꯨꯛꯇꯣꯛꯇꯅ ꯁꯛꯏꯗꯨꯅ ꯄꯤꯛꯇ꯭ꯔꯨꯅ ꯑꯁ ꯄꯦꯜꯂꯦꯍꯦ ꯅꯥꯄꯪ ꯑꯃ ꯏꯄꯥ ꯑꯣꯏꯅ ꯐꯪꯂꯨꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯇꯣꯝꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯀ꯭ꯋꯥ ꯁꯥꯏꯕꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤꯅ ꯍꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯀ꯭ꯋꯥꯗꯨ ꯁꯥꯏꯅ ꯁꯥꯏꯅ ꯉꯥꯡꯕꯅꯤꯅ ꯇꯤꯟꯅꯦ ꯀꯩꯅꯦ ꯀ꯭ꯋꯥ ꯁꯥꯏꯕ ꯃꯆꯦꯠ ꯃꯆꯦꯠ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯏꯗ ꯂꯣꯏꯅ ꯆꯣꯡꯉꯦ ꯄꯤꯛꯇ꯭ꯔꯨꯗꯤ ꯏ ꯀꯥꯕꯗ ꯂꯣꯏꯔꯦ ꯑꯌꯥ ꯑꯁ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ ꯇꯤꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯄꯥꯕ ꯋꯥꯔꯗ ꯑꯃ ꯉꯥꯡꯕꯗꯅꯦ ꯅꯇꯤꯟꯗꯣ ꯆꯐꯨ ꯄꯥꯏꯊꯣꯛꯂꯦ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯍꯦꯔꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯪꯁꯦ ꯀꯅꯥꯅ ꯄꯣꯛꯏ ꯈꯪꯕ꯭ꯔꯥ ꯍꯥ ꯑꯊꯤꯕꯩꯅꯅꯦ ꯄꯣꯛꯏꯁꯦ ꯑꯗꯨꯒ ꯃꯄꯥ ꯑꯩꯕꯨ ꯁꯛ ꯊꯤ ꯍꯩꯅꯗꯦ ꯇꯨꯀꯠꯆꯩ ꯀꯥꯏꯅ ꯄꯤꯛꯇ꯭ꯔꯨ ꯌꯥꯝ ꯉꯛꯅ ꯑꯦ ꯀꯩꯅꯣ ꯄꯥꯕ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯅ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯦ ꯉꯥꯡꯕꯅ ꯑꯃ ꯈꯨꯝꯕꯅ ꯑꯃ ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦ ꯇꯣꯝꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯏꯪꯈꯣꯜ ꯇꯧꯔꯝꯕ ꯌꯣꯠꯇꯨ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯏ ꯇꯣꯝꯕꯤꯅ ꯍꯦꯔꯥ ꯊꯣꯔꯥꯏ ꯃꯆꯥꯁꯤꯗꯤ ꯅꯪꯗ ꯍꯥꯠꯂꯒꯦꯍꯦ ꯁꯤ ꯍꯥꯏꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯁꯣꯔꯣꯛꯇ ꯊꯦꯛꯇꯅ ꯆꯦꯟꯈꯤ ꯊꯦꯝꯕꯤꯁꯨ ꯏꯃꯨꯡꯗꯩ ꯊꯣꯛꯂꯛꯏ ꯊꯦꯝꯕꯤꯅ ꯑꯦ ꯀꯩꯅꯣ ꯕꯥꯕꯥ ꯌꯣꯠꯇꯨꯒ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯃꯤꯅ ꯎꯔꯒ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯇꯣꯝꯕꯤꯗꯤ ꯊꯦꯝꯕꯤꯅ ꯉꯥꯡꯉꯤꯕꯗꯨ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯛꯏ ꯇꯣꯝꯕꯤꯅ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥꯁꯦ ꯈꯪꯅꯤ ꯃꯥ ꯍꯟꯗ ꯍꯟꯖꯤꯜꯂꯛꯈꯤꯁꯅꯨ ꯊꯦꯝꯕꯤ ꯃꯥꯅ ꯉꯥꯡꯉꯤꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂꯗꯨꯅ ꯇꯣꯝꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯪꯅ ꯆꯪꯁꯤꯜꯂꯒ ꯇꯤꯡꯈꯠꯇꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯍꯥꯏꯔꯛꯏ ꯊꯦꯝꯕꯤꯅ ꯍꯣ ꯄꯥꯕꯥ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯍꯥꯏꯕ ꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯍꯦ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯥꯀꯣꯡꯒ ꯂꯣꯏꯅ ꯁꯦꯒꯥꯏꯔꯅꯤꯅꯦ ꯇꯞꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯃꯁꯤꯗꯤ ꯃꯤꯅ ꯎꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯅꯥ ꯄꯪꯕ ꯃꯤ ꯃꯥꯟꯗꯅ ꯅꯪꯀꯣ ꯊꯦꯝꯕꯤ ꯑꯃꯨꯛ ꯀꯟꯅ ꯍꯥꯏꯔꯛꯏ ꯊꯦꯝꯕꯤꯅ ꯌꯥꯔꯦ ꯄꯥꯄ ꯇꯣꯛꯄꯤꯔꯣ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯆꯦꯡ ꯑꯝꯇ ꯂꯩꯇ꯭ꯔꯤꯌꯦ ꯇꯣꯝꯕꯤꯅ ꯊꯣꯔꯥꯏ ꯃꯆꯥ ꯁꯥ ꯅꯣꯏꯅ ꯉꯁꯥꯏ ꯑꯃꯨꯛ ꯆꯦꯡ ꯀꯕꯣꯛ ꯉꯧꯗꯅ ꯆꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯁꯣꯝꯗꯅ ꯆꯥꯅꯤꯡꯉꯥꯏ ꯐꯧ ꯂꯩꯇ꯭ꯔꯤ ꯅꯣꯏꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯨꯡꯉꯥꯏꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯜꯂꯕ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯔꯛꯏ ꯄꯩꯁꯥꯗꯨ ꯂꯨꯄꯥ 10 ꯆꯞꯄꯤ 3ꯒ 10 ꯆꯞꯄꯤ 1ꯒ ꯂꯨꯄꯥ 5 ꯆꯞꯄꯤ 1ꯒ ꯑꯆꯣꯏꯕ ꯆꯥꯟꯗꯤ 5ꯒ ꯌꯥꯎꯏ ꯌꯨꯝꯒꯤ ꯑꯋꯥꯕ ꯈꯪꯕ ꯊꯦꯝꯕꯤꯗꯤ ꯃꯄꯥꯕꯨ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯇꯣꯝꯕꯤ ꯄꯩꯁꯥ ꯑꯆꯣꯏꯕꯁꯤꯡꯗꯨ ꯂꯧꯍꯧꯔꯒ ꯑꯇꯩ ꯄꯩꯁꯥꯁꯤꯡꯗꯨ ꯃꯆꯥꯅꯨꯄꯤꯗ ꯄꯤ ꯇꯣꯝꯕꯤꯅ ꯁꯦ ꯁꯤꯅꯅꯦ ꯆꯦꯡ ꯈꯔꯒ ꯊꯥꯎ ꯊꯨꯝ ꯈꯔꯒ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯂꯩꯔꯣ ꯊꯦꯝꯕꯤ ꯄꯩꯁꯥꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯤ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯇꯣꯝꯕꯤꯅ ꯑꯗꯣ ꯊꯣꯏꯕꯤ ꯅꯣꯏꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯤꯛꯂꯤꯛꯅ ꯁꯤꯟꯅꯧ ꯉꯝꯅꯕ ꯅꯣꯡꯃꯒꯤ ꯍꯣꯠꯅꯕꯗꯅꯦ ꯏꯄꯥꯅ ꯅꯣꯏꯕꯨ ꯃꯇꯤꯛ ꯆꯥꯍꯟꯕ ꯉꯝꯗ꯭ꯔꯦ ꯏꯄꯥꯅ ꯅꯅꯥꯎ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯁꯦ ꯀꯣ ꯌꯥꯔꯦ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯊꯦꯝꯕꯤ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒ ꯍꯣꯏ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯑꯃꯨꯛ ꯃꯧꯄꯥꯕꯨ ꯀꯧꯔꯛꯏ ꯊꯦꯝꯕꯤꯅ ꯑꯉꯥꯡ ꯑꯉꯥꯡ ꯇꯥꯕ꯭ꯔꯣ ꯇꯣꯝꯕꯤꯅꯥꯎꯁꯨ ꯄꯤꯖꯕ ꯋꯥꯠꯄꯗꯩ ꯃꯁꯥꯗꯨ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯆꯦꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯏ ꯇꯣꯝꯕꯤꯅꯥꯎꯅ ꯀꯩ ꯍꯥꯏꯒꯦ ꯆꯦꯆꯧꯕꯤ ꯊꯦꯝꯕꯤꯅ ꯍꯩ ꯁꯦꯟꯗꯜꯀꯥꯗꯨ ꯇꯣꯡꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯇꯣꯝꯕꯤꯅꯥꯎ ꯁꯣꯔꯐꯥꯎ ꯀꯟꯅ ꯍꯣꯟꯕ ꯉꯝꯗꯅ ꯍꯥꯏꯔꯛꯏ ꯅꯣꯏꯅꯗꯤ ꯁꯦꯟꯗꯜꯁꯨ ꯂꯩꯕꯤꯗꯅ ꯊꯦꯝꯕꯤꯅ ꯑꯦ ꯅꯪꯒꯤ ꯁꯦꯟꯗꯜꯗꯣ ꯑꯩꯅ ꯉꯔꯥꯡꯗ ꯐꯣꯠꯈꯤꯗꯥꯏꯅꯦ ꯀꯥꯏꯗ ꯊꯝꯈ꯭ꯔꯕ ꯇꯣꯝꯕꯤꯅꯥꯎ ꯄꯦꯔꯤ ꯇꯧꯔꯒ ꯁꯦꯟꯗꯜ ꯑꯇꯠꯄꯗꯣ ꯉꯁꯥꯏ ꯀꯥꯡꯖꯩꯕꯨꯡꯗ ꯁꯥꯟꯅꯕꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯅꯣꯛꯅꯩꯌꯦ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯊꯦꯝꯕꯤꯅ ꯆꯪꯁꯤꯜꯂꯒ ꯃꯧꯄꯥꯒꯤ ꯃꯅꯥꯗꯨ ꯂꯩꯈꯤ ꯊꯦꯝꯕꯤꯅ ꯍꯦ ꯁꯣꯝꯗꯅ ꯆꯔꯥꯐꯥꯎ ꯑꯅꯤꯁꯨꯅ ꯆꯥꯕ ꯉꯝꯗ꯭ꯔꯤ ꯑꯔꯩꯕ ꯄꯣꯠꯇꯨ ꯐꯖꯅ ꯁꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯣꯟꯅ ꯂꯩꯔꯀꯥꯟꯗ ꯃꯇꯥꯡ ꯆꯥꯅ ꯂꯩꯕꯁꯨ ꯌꯥꯕꯗꯨꯗ ꯅꯪꯅ ꯃꯤꯅ ꯅꯣꯛꯅꯩ ꯍꯥꯏꯅ ꯂꯪꯊꯣꯛꯃꯤꯕ ꯑꯣꯏꯔꯅꯤ ꯇꯣꯝꯕꯤꯅꯥꯎ ꯁꯔꯨ ꯃꯌꯥꯝꯗꯨꯒ ꯃꯆꯦꯅ ꯃꯅꯥ ꯂꯩꯕꯗꯨꯗ ꯃꯁꯥꯗꯨ ꯊꯦꯛꯊꯔꯞ ꯇꯧꯔꯒ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤꯅꯥꯎꯅ ꯆꯦꯆꯧꯕꯤ ꯑꯩꯅ ꯂꯪꯊꯣꯛꯂꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯈ꯭ꯔꯤꯅꯦ ꯑꯩꯁꯨ ꯈꯨꯟꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯦ ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ ꯊꯦꯝꯕꯤ ꯃꯧꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯃꯧꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯊꯦꯝꯕꯤꯅ ꯌꯥꯔꯦ ꯑꯉꯥꯡ ꯆꯦꯆꯧꯕꯤ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯉꯥꯡꯉꯔꯣꯏ ꯇꯣꯝꯕꯤꯅꯥꯎꯅ ꯆꯦꯆꯧꯕꯤ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯩ ꯍꯌꯦꯡ ꯐꯪꯅꯕ ꯊꯤꯒꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯦꯒꯤ ꯁꯤꯡꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤ ꯊꯦꯝꯕꯤꯅ ꯆꯦꯆꯧꯕꯤ ꯀꯞꯇ꯭ꯔꯁꯦ ꯌꯥꯔꯦ
ꯊꯦꯡꯉꯦ ꯉꯁꯤ ꯄꯩꯁꯥꯁꯤ ꯄꯨꯔꯒꯅꯦ ꯗꯨꯀꯥꯟꯗꯩ ꯄꯣꯠ ꯂꯩꯔꯛꯑꯣ ꯇꯣꯝꯕꯤꯅꯥꯎꯅ ꯆꯦꯆꯧꯕꯤ ꯀꯩꯀꯩ ꯄꯣꯠꯅꯣ ꯊꯦꯝꯕꯤꯅ ꯅꯣꯏ ꯆꯦꯝꯆꯥꯗꯣ ꯁꯣꯔꯣꯛꯇ ꯂꯩꯔꯝꯒꯅꯤ ꯃꯉꯣꯟꯗ ꯄꯤꯌꯨ ꯃꯥꯅ ꯂꯩꯖꯔꯛꯑꯅꯤ ꯆꯣ ꯊꯦꯝꯕꯤꯅ ꯑꯉꯥꯡ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯇꯥꯍꯧꯅꯤꯀꯣ ꯇꯣꯝꯕꯤꯅꯥꯎꯅ ꯍꯣꯏ ꯆꯦꯆꯧꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯏ ꯇꯣꯝꯕꯤꯅꯥꯎꯅ ꯄꯥꯕꯥ ꯂꯨꯄꯥ 2ꯗ ꯄꯤꯌꯨ ꯑꯆꯥꯄꯣꯠ ꯆꯥꯗꯕ ꯀꯨꯏꯔꯦ ꯇꯣꯝꯕꯤꯅ ꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯗꯦꯗ ꯍꯧꯖꯤꯛꯇꯒꯤ ꯅꯨꯄꯤ ꯄꯥꯝꯕꯅ ꯉꯥꯎꯔꯦꯅꯦ ꯑꯁꯦ ꯇꯣꯝꯕꯤꯅꯥꯎ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯀꯩ ꯍꯥꯏꯕ ꯑꯗꯨꯅ ꯊꯦꯝꯕꯤ ꯅꯣꯛꯂꯒ ꯇꯥꯔꯅꯤ ꯌꯥꯝꯅ ꯑꯄꯪꯕ ꯈꯔ ꯀꯟꯅ ꯍꯥꯏꯌꯣ ꯇꯣꯝꯕꯤ ꯊꯦꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ ꯇꯣꯝꯕꯤꯅ ꯍꯦꯔꯥ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯑꯉꯥꯡꯁꯤꯅ ꯉꯥꯡꯉꯐꯥꯎ ꯀꯥꯏꯅꯣ ꯍꯥꯏꯔꯤ ꯃꯥꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯑꯦ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤꯅ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯈꯔ ꯊꯨꯅ ꯄꯨꯁꯤꯜꯂꯛꯑꯣ ꯀꯥꯏꯅ ꯅꯪ ꯑꯣꯏꯅ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯇꯣꯝꯕꯤꯅꯥꯎꯅ ꯑꯁ ꯑꯩꯁꯦ ꯈꯔ ꯂꯩꯔꯗꯤ ꯏꯆꯥ ꯏꯁꯨꯐꯥꯎ ꯌꯥꯎꯔꯛꯇꯣꯔꯤ ꯊꯦꯝꯕꯤꯅ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯅꯦ ꯍꯩ ꯅꯪ ꯑꯃꯁꯨ ꯈꯥꯏꯗꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯊꯦꯡꯉꯦ ꯇꯣꯝꯕꯤꯅꯥꯎ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯟꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤꯅꯥꯎꯅ ꯑꯣ ꯄꯥꯕꯥ ꯂꯨꯄꯥ 2ꯗ ꯄꯤꯌꯨ ꯍꯥꯏꯕ ꯇꯣꯝꯕꯤꯅ ꯍꯩ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ ꯂꯩꯇꯦ ꯆꯠꯂꯣ ꯇꯣꯝꯕꯤꯅꯥꯎ ꯑꯃꯨꯛꯁꯨ ꯑꯣ ꯌꯥꯔꯣꯏꯌꯦ ꯅꯣꯡꯇ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯉꯁꯤꯗꯤ ꯄꯤꯕ ꯌꯥꯏꯗꯅ ꯑꯆꯥꯄꯣꯠ ꯑꯝꯇ ꯆꯥꯒꯦ ꯇꯣꯝꯕꯤꯅ ꯀꯩꯒꯤ ꯑꯆꯥꯄꯣꯠꯅꯣ ꯆꯥꯛ ꯈꯔ ꯆꯥꯔꯤꯁꯤ ꯌꯥꯝ ꯐꯔꯕꯅꯤ ꯆꯠꯂꯣ ꯊꯦꯡꯉꯦ ꯇꯣꯝꯕꯤꯅꯥꯎ ꯆꯠꯇꯒꯩ ꯃꯄꯥꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯩ ꯇꯣꯝꯕꯤꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯗꯩ ꯍꯥꯏ ꯃꯁꯤ ꯌꯦꯡꯉꯣꯅꯦꯁꯦ ꯁꯦ ꯂꯨꯄꯥ 1ꯅꯤ ꯑꯁꯤꯅ ꯃꯤꯊꯥꯏꯔ ꯀꯩꯅꯣ ꯆꯥꯎ ꯇꯣꯝꯕꯤꯅꯥꯎ ꯂꯨꯄꯥ 1 ꯄꯤꯔꯛꯄꯗꯩ ꯍꯔꯥꯎ ꯑꯣꯠꯇꯅ ꯆꯦꯟꯈꯤ ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨꯅ ꯀꯝꯗꯧꯔꯤ ꯂꯒꯥꯎ ꯊꯥꯗꯨꯅ ꯂꯩꯔꯤ ꯄꯤꯛꯇ꯭ꯔꯨꯅ ꯃꯄꯨꯒꯤꯗꯤ ꯃꯨꯟꯗꯥꯗ ꯂꯒꯥꯎ ꯈꯥꯎꯕ ꯅꯨꯄꯥꯗꯨꯅ ꯃꯄꯨꯒꯤꯗꯤ ꯁꯤꯡꯒꯜ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯁꯤꯡꯒꯜ ꯄꯤꯛꯇ꯭ꯔꯨ ꯐꯤꯕꯝ ꯀꯥꯗꯨ ꯃꯈꯨ ꯁꯧꯔꯒ ꯅꯨꯄꯥ ꯑꯃꯗꯒꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ ꯄꯤꯛꯇ꯭ꯔꯨꯅ ꯇꯥ ꯀꯣꯛꯆꯥꯎ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯃꯨꯟꯗꯥ ꯍꯦꯛ ꯐꯥꯎꯍꯟꯗꯕꯗ ꯑꯩꯈꯣꯏ ꯆꯦ ꯐꯪꯗ꯭ꯔꯦ ꯈꯪꯖꯧ ꯀꯣꯛꯆꯥꯎꯅ ꯀꯩꯅꯣ ꯄꯤꯛꯇ꯭ꯔꯨ ꯂꯒꯥꯎꯒ ꯅꯆꯦꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦꯀꯣ ꯅꯪꯒꯤ ꯃꯨꯟꯗꯥꯒꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯡꯗꯣꯛꯏ ꯑꯗꯨꯕꯨ ꯁꯤꯡꯒꯜ ꯊꯣꯛꯂꯛꯂꯦ ꯀꯣꯛꯆꯥꯎ ꯍꯔꯥꯎꯅ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯤ ꯀꯣꯛꯆꯥꯎꯅ ꯑꯌꯥ ꯄꯩꯁꯥꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯈꯣꯝꯖꯤꯟꯈꯤ ꯄꯤꯛꯇ꯭ꯔꯨꯅ ꯑꯁ ꯌꯥꯔꯣꯏ ꯁꯤꯗꯤ ꯇꯥ ꯀꯣꯛꯆꯥꯎ ꯂꯨꯄꯥ 10ꯗ ꯍꯜꯂꯛꯑꯣꯁꯦ ꯀꯣꯛꯆꯥꯎꯅ ꯄꯤꯛꯇ꯭ꯔꯨꯗ ꯆꯩꯊꯠꯂꯛꯏ ꯀꯣꯛꯆꯥꯎꯅ ꯆꯥꯊꯣꯛꯑꯣꯗ ꯄꯤꯛꯇ꯭ꯔꯨ ꯂꯨꯄꯥ 10 ꯈꯛ ꯊꯥꯔꯒ ꯂꯨꯄꯥ 10 ꯍꯜꯂꯛꯑꯣ ꯍꯥꯏꯁꯤꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ ꯄꯤꯛꯇ꯭ꯔꯨꯅ ꯀꯟꯅ ꯍꯥꯏꯔꯁꯨ ꯄꯩꯁꯥ ꯍꯜꯂꯛꯑꯣ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯇꯥ ꯀꯣꯛꯆꯥꯎ ꯅꯪ ꯈꯪꯅꯤ ꯑꯩꯈꯣꯏ ꯆꯦ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯇꯣꯝꯕꯤꯅꯥꯎꯅ ꯏꯆꯦ ꯑꯁꯣꯝꯗ ꯄꯥꯕꯅ ꯂꯤꯆꯩ ꯄꯥꯏꯗꯅ ꯉꯥꯏꯍꯧꯔꯕꯅꯤ ꯄꯤꯛꯇ꯭ꯔꯨꯅ ꯆꯠꯂꯣ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯄꯩꯁꯥꯅ ꯄꯩꯁꯥ ꯃꯥꯡꯕꯩ ꯏꯅ ꯏ ꯀꯥꯕꯅꯦ ꯀꯅꯥꯒꯤ ꯄꯥꯕꯅꯣ ꯃꯋꯥ ꯂꯧꯗꯦ ꯑꯝꯇ ꯆꯧ ꯇꯣꯝꯕꯤꯅꯥꯎꯅ ꯅꯌꯥꯡꯂꯦꯟꯗ ꯁꯥꯟꯊꯔꯗꯤ ꯈꯨꯗꯛꯇ ꯃꯋꯥ ꯂꯧꯅꯤꯁꯦ ꯄꯤꯛꯇ꯭ꯔꯨ ꯃꯧꯄꯥꯒꯤ ꯃꯅꯥ ꯂꯩꯔꯒ ꯄꯤꯛꯇ꯭ꯔꯨꯅ ꯑꯉꯥꯡꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯒꯗ꯭ꯔꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯈꯤꯗꯦ ꯍꯥꯏꯗꯤ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯀꯅꯥꯅ ꯆꯠꯂꯨ ꯍꯥꯏꯒꯦ ꯇꯣꯝꯕꯤꯅꯥꯎ ꯅꯥꯔ ꯃꯥꯜꯂꯦ ꯄꯦꯔꯤ ꯇꯧꯔꯒ ꯑꯌꯣ ꯊꯥꯗꯣꯛꯑꯁꯦ ꯆꯦꯝꯆꯥ ꯑꯩꯈꯣꯏ ꯆꯦꯆꯧꯕꯤꯅ ꯄꯣꯠ ꯆꯩ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯛꯑꯦ ꯄꯤꯛꯇ꯭ꯔꯨ ꯁꯠ ꯊꯥꯗꯣꯛꯑꯒ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯄꯥꯕꯗ ꯄꯩꯁꯥ ꯂꯧꯔꯛꯑꯕꯣꯅ ꯇꯣꯝꯕꯤꯅꯥꯎꯅ ꯂꯧꯔꯛꯑꯦ ꯑꯗꯣ ꯆꯦꯝꯆꯥ ꯊꯦꯡꯉꯦ ꯈꯔ ꯊꯨꯅ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯄꯤꯛꯇ꯭ꯔꯨ ꯇꯥꯟ ꯆꯥꯔꯦ ꯈꯟꯅ ꯍꯔꯥꯎꯅ ꯄꯤꯛꯇ꯭ꯔꯨꯅ ꯀꯗꯥꯏꯅꯣ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯇꯣꯝꯕꯤꯅꯥꯎꯅ ꯀꯩꯅꯣ ꯆꯦꯝꯆꯥ ꯅꯪ ꯂꯒꯥꯎꯗ ꯊꯥꯗꯣꯛꯇꯣꯏꯔꯥ ꯄꯤꯛꯇ꯭ꯔꯨꯅ ꯄꯩꯁꯥ ꯌꯥꯝ ꯇꯣꯡꯗꯣꯏꯅꯤ ꯌꯦꯡꯉꯣ ꯇꯣꯝꯕꯤꯅꯥꯎꯅ ꯄꯩꯁꯥ ꯄꯤꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯆꯔꯥ ꯑꯃꯨꯛ ꯍꯦꯟꯕ ꯉꯝꯖꯔꯔꯣই ꯄꯤꯛꯇ꯭ꯔꯨꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯀꯣꯛ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣꯅ ꯅꯅꯥꯗ ꯇꯠꯀꯦꯔꯥ ꯇꯣꯝꯕꯤꯅꯥꯎꯅ ꯆꯦꯝꯆꯥ ꯅꯪꯅ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯒꯤ ꯐꯤ ꯁꯤꯡꯅꯕ ꯄꯤꯔꯝꯕ ꯄꯩꯁꯥꯗꯣ ꯅꯪꯅ ꯂꯒꯥꯎꯗ ꯊꯥꯗꯣꯛꯈꯤꯕꯗꯩ ꯄꯥꯕꯅ ꯂꯤꯆꯩ ꯄꯥꯏꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯣ ꯀꯥꯎꯔꯕꯣꯅ ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯅꯃꯥꯏꯗꯣ ꯀꯥꯏꯒꯤꯔ ꯑꯉꯥꯡꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯀꯣꯛ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯇꯣꯝꯕꯤꯅꯥꯎꯁꯨ ꯄꯤꯛꯇ꯭ꯔꯨꯅ ꯊꯞ ꯇꯧꯕꯗꯩ ꯀꯤꯗꯅ ꯄꯤꯔꯦ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛ ꯂꯒꯥꯎꯗ ꯄꯩꯁꯥꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯏ
ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯐꯥꯎꯗꯅ ꯄꯩꯁꯥꯁꯤꯡꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯇꯣꯝꯕꯤꯅꯥꯎꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯤꯅꯥꯎꯅ ꯆꯦꯝꯆꯥ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯊꯥꯒꯨꯝꯁꯦ ꯍꯥꯏꯅ ꯄꯥꯕꯅ ꯑꯃꯨꯛ ꯌꯨꯝꯗ ꯆꯪꯍꯜꯂꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ? ꯄꯤꯛꯇ꯭ꯔꯨ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯀꯣꯛꯆꯥꯎ ꯄꯩꯁꯥ ꯈꯔ ꯍꯜꯂꯣ꯫ ꯀꯣꯛꯆꯥꯎ ꯃꯆꯤꯟꯗꯨ ꯀ꯭ꯋꯥ ꯇꯞꯇꯥꯏ ꯑꯣꯝꯁꯤꯜꯂꯒ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯈꯩ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯛꯆꯥꯎꯅ ꯍꯦ ꯑꯁꯤꯒꯤ ꯍꯩꯅꯤꯡ ꯃꯔꯨꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯥꯡꯂꯥ ꯉꯝꯗ꯭ꯔꯦ ꯁꯣꯝꯗꯅ ꯄꯩꯁꯥꯅ ꯄꯩꯁꯥ ꯃꯥꯡꯕꯅꯦ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯑꯉꯝ ꯇꯥꯅꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ ꯀꯩꯅꯣꯗ ꯇꯥ ꯀꯣꯛꯆꯥꯎ ꯅꯣꯏꯗꯤ ꯑꯈꯥꯎꯕ ꯃꯤꯅꯤ ꯑꯩꯈꯣꯏꯅ ꯑꯊꯥꯕ ꯃꯤꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯃꯥꯡꯕ ꯃꯥꯡꯗꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯀꯣꯛꯆꯥꯎ ꯎꯁꯤꯠꯇꯅ ꯈꯣꯟ ꯍꯥꯎꯗꯅ ꯀꯣꯛꯆꯥꯎꯅ ꯑꯣꯏ ꯑꯁꯥꯏꯗ ꯆꯠꯂꯣꯍꯦ ꯂꯨꯄꯥ 10 ꯊꯥꯔꯒ ꯄꯩꯁꯥ ꯍꯜꯂꯣ ꯀꯥꯏꯅ꯫ ꯄꯤꯛꯇ꯭ꯔꯨ ꯈꯣꯟ ꯀꯜꯂꯞꯅ ꯇꯥ ꯀꯣꯛꯆꯥꯎ ꯃꯤꯅ ꯊꯥꯕꯁꯨ ꯈꯔ ꯌꯦꯡꯉꯨ ꯅꯃꯤꯠꯇꯨꯗ ꯄꯩꯁꯥꯗ ꯎꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯅ ꯄꯨꯔꯛꯑꯒ ꯊꯥꯈ꯭ꯔꯤꯗꯨ ꯎꯗ꯭ꯔꯣ ꯂꯨꯄꯥ 100ꯅꯦ ꯍꯜꯂꯣ꯫ ꯀꯣꯛꯆꯥꯎꯅ ꯁꯤꯌꯥ ꯂꯨꯄꯥ 100ꯅꯤ ꯀꯥꯏꯅ ꯆꯠꯊꯣꯛꯑꯣꯍꯦ ꯑꯁꯥꯏꯗ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯂꯩꯗꯅ ꯗꯥꯎꯒ ꯑꯝꯇ ꯌꯥꯗꯦ ꯆꯠꯊꯣ ꯈꯨꯅꯝꯁꯤꯅ ꯊꯥꯖꯤꯜꯂꯛꯆꯅꯤ ꯆꯠꯂꯣ꯫ ꯄꯤꯛꯇ꯭ꯔꯨ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯅ ꯍꯦꯔꯥ ꯇꯥ ꯀꯣꯛꯆꯥꯎ ꯋꯥꯒꯤ ꯋꯥ ꯐꯖꯅ ꯉꯥꯡꯅꯁꯦ ꯌꯥꯝ ꯊꯨꯅ ꯍꯜꯂꯣ ꯄꯩꯁꯥ ꯈꯔ ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏ꯫ ꯀꯣꯛꯆꯥꯎ ꯀ꯭ꯋꯥ ꯃꯍꯤꯗꯨ ꯄꯤꯛꯇ꯭ꯔꯨꯗ ꯀꯥꯝꯁꯤꯜꯂꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯛꯆꯥꯎꯅ ꯁꯤꯌꯥ ꯍꯩꯅꯤꯡ ꯃꯔꯨ ꯑꯩꯅ ꯁꯨꯡꯍꯟꯍꯜꯂꯣꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯦꯂꯥꯒꯤ ꯄꯤꯛꯇ꯭ꯔꯨ ꯅꯠꯇꯦꯗꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯀꯣꯛꯆꯥꯎꯗ ꯊꯣꯛ ꯂꯥꯎꯅ ꯀꯥꯎꯁꯤꯟꯈꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯒꯥꯎꯒꯤ ꯆꯦꯗꯨ ꯇꯥꯞ ꯂꯧꯈꯠꯂꯒ ꯁꯦꯒꯥꯏꯈꯤ꯫ ꯄꯤꯛꯇ꯭ꯔꯨꯅ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯧꯄꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯒ ꯊꯦꯛꯇꯅ ꯆꯦꯟꯈꯤ꯫ ꯀꯣꯛꯆꯥꯎꯗꯤ ꯄꯤꯛꯇ꯭ꯔꯨꯅ ꯀꯥꯎꯔꯝꯕꯗꯩ ꯂꯣꯡꯅ ꯍꯥꯏꯊꯈꯤꯕꯗꯨ ꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯆꯤꯡꯈꯠꯅꯩ꯫ ꯅꯨꯄꯤ ꯑꯃꯅ ꯑꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯕꯤ ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯟꯕꯤ ꯑꯁꯤ ꯂꯩꯕꯗꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯂꯣꯏꯅ ꯆꯦꯟꯊꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯁꯤ ꯃꯌꯨꯝ ꯆꯠꯂꯒ ꯇꯥꯟꯅꯔꯨꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ꯫ ꯀꯣꯛꯆꯥꯎ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯛꯆꯥꯎꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯔꯤꯟ ꯇꯦꯡꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯈꯪꯒꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯅꯨꯄꯥ ꯃꯔꯥꯏꯕꯨ ꯈꯤꯠꯍꯦꯟꯕꯂꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯃꯥꯕꯨ ꯂꯣꯏꯅ ꯀꯤꯅꯔꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯅꯍꯥꯟꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯄꯥꯅꯨꯄꯥ ꯁꯔꯨ ꯁꯌꯥꯡ ꯊꯣꯛꯄ ꯑꯃ ꯂꯩꯁꯦ ꯑꯁꯤꯗ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯈꯔ ꯐꯨꯔꯨꯏꯌꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥꯗꯨꯗ ꯇꯥꯟꯅꯔꯒ ꯀꯥꯎꯔꯛꯄꯗ ꯏꯆꯥꯗꯣ ꯀꯞꯄꯒ ꯂꯥꯛꯏꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗ ꯅꯠꯇꯦ ꯏꯆꯦꯃ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯣ ꯑꯩꯅ ꯑꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯕꯤ ꯑꯉꯥꯡꯁꯤꯒ ꯇꯤꯟꯅꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯒ ꯇꯤꯟꯅꯔꯕꯅꯤꯅ ꯅꯨꯄꯥ ꯎꯅꯕꯗ ꯄꯨꯟꯅ ꯊꯣꯛꯎꯏꯌꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥꯗꯣ ꯐꯨꯔꯒ ꯇꯥꯟꯈꯤꯌꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯈꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯂꯛꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯅ ꯐꯨꯗꯅ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯋꯥ ꯐꯣꯡꯗꯣꯛꯅꯔꯒ ꯂꯩꯔꯦ꯫ ꯀꯣꯛꯆꯥꯎꯅ ꯌꯥꯔꯦ ꯃꯌꯥꯝ ꯋꯥꯊꯤ ꯉꯥꯡꯗꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯃꯌꯨꯝꯗ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯄꯤꯛꯇ꯭ꯔꯨ ꯈꯣꯏꯗ ꯄꯨꯂꯞ ꯂꯥꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯏ꯫ ꯇꯥꯂꯛꯇꯨꯗ ꯒꯥꯔꯤ ꯑꯃꯅ ꯄꯤꯛꯇ꯭ꯔꯨꯗ ꯊꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯣꯛꯄꯃꯛꯇꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯦ ꯃꯈꯨ ꯑꯅꯤꯒ ꯃꯈꯨꯠ ꯈꯔ ꯍꯨꯕꯥꯠꯄ ꯑꯁꯤ ꯅꯠꯇꯅ꯫ ꯅꯨꯄꯥꯗꯨ ꯒꯥꯔꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯄꯥꯈꯠꯅ ꯁꯣꯔꯤ ꯏꯆꯥꯟ ꯁꯣꯛꯄ꯭ꯔꯣ? ꯄꯤꯛꯇ꯭ꯔꯨ ꯅꯥꯕꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯎꯔꯦ ꯊꯤꯅ ꯆꯩꯊꯠꯂꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ ꯑꯌꯨꯃ ꯁꯤꯔꯦ ꯃꯍꯥꯄꯥꯄꯤꯒꯤ ꯃꯆꯥ ꯀꯅꯥꯅꯣ? ꯅꯨꯄꯥꯗꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯍꯩꯗꯨꯗ ꯉꯛꯅ ꯈꯣꯟꯗꯥꯁꯤꯗꯤ꯫ ꯄꯤꯛꯇ꯭ꯔꯨ ꯁꯨꯛꯇꯣꯛꯂꯒ ꯍꯦ ꯃꯍꯥꯆꯟꯗꯥꯟ ꯃꯤꯕꯨ ꯒꯥꯔꯤꯅ ꯊꯣꯝꯗꯠꯂꯒ ꯈꯣꯟꯗꯥꯁꯤꯗꯤ ꯀꯥꯏꯅ꯫ ꯅꯨꯄꯥꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯅꯨꯄꯥꯗꯨ ꯆꯦꯟꯁꯤꯜꯂꯛꯑꯒ ꯏꯆꯟ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦꯁꯦ꯫ ꯄꯤꯛꯇ꯭ꯔꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯂꯥꯛꯇꯅ ꯏꯟꯈꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯥ ꯑꯗꯨ ꯂꯣꯡꯅ ꯇꯨꯁꯤꯜꯂꯤ꯫ ꯇꯣꯝꯕꯤꯅꯥꯎꯁꯨ ꯃꯆꯦꯒ ꯌꯦꯡꯗꯒꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯇꯣꯝꯕꯤꯅꯥꯎꯅ ꯑꯌꯥ ꯇꯥꯃꯣ ꯁꯣꯛꯄ꯭ꯔꯥ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦꯁꯦ꯫ ꯅꯨꯄꯥꯗꯨ ꯅꯥꯗꯤ ꯅꯥꯔꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯖꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯌꯥꯔꯅꯤ ꯕꯨꯡꯉꯣ ꯇꯥꯃꯣ ꯁꯣꯛꯇꯦ ꯅꯣꯏ ꯆꯦꯁꯦ ꯁꯣꯛꯄ꯭ꯔꯣ ꯑꯝꯇ ꯍꯪꯉꯣ꯫ ꯄꯤꯛꯇ꯭ꯔꯨ ꯊꯧꯒ ꯁꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯏ ꯊꯣꯛꯏꯗꯨ ꯃꯥꯒꯤ ꯐꯅꯦꯛ ꯃꯆꯤꯗꯨꯅ ꯇꯩꯊꯣꯛꯏ꯫ ꯇꯣꯝꯕꯤꯅꯥꯎꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯆꯦꯝꯆꯥꯒꯤꯗꯤ ꯀꯩꯁꯨ ꯋꯥꯒꯅꯣ ꯃꯥꯒꯤ ꯃꯁꯥꯁꯦ ꯌꯣꯠꯀꯨꯝꯕꯅꯤ ꯅꯥꯕꯒ ꯑꯝꯇ ꯐꯥꯎꯔꯝꯃꯣꯏ꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯅꯦ ꯑꯩꯁꯨ ꯉꯛꯏꯁꯦ꯫ ꯄꯤꯛꯇ꯭ꯔꯨ ꯄꯩꯔꯒ ꯄꯤꯛꯇ꯭ꯔꯨꯅ ꯑꯣꯏ ꯁꯛꯇꯥꯗꯨꯒ ꯃꯨꯟꯅ ꯌꯦꯡꯉꯤꯅꯦ ꯀꯤꯗꯨꯝ ꯀꯤꯖꯩ꯫ ꯅꯨꯄꯥꯗꯨ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯨꯄꯥꯗꯨꯅ
Kay nupinone sibo ngaw jalo sono fono dong tawri sibo Pictru mina chileng baga yaba nate wa ngangi su khangde ngangde su khangda laura e Pictru na hey kay no nang na murumuro ga solut na ha haninga di dongdong haiba yadra ha nupa du magi mawong du da lon faw thoktre nupa du na nate ai nupa du wa ngang bagi matam ga amata pide AK47 kapthabagum kaptharai nupa du ko ngawba ma yawrak tu na lawkhalai nupa du na ai wa makha taba nangde Pictru na khektharai Pictru na hey askai di kaino ha na thik ta kaw buda sine he angang chasilaw asi hairaga mopagi makhutu pairaga soro soro laktuna chingaga phanek tuga fadat fadat chatki nupa du yam ngakna yengduna lehawi tombinauna kaino chemcha nang tori du wa mi ga do makok loina ngawram batare Pictru na angaw mini masagi su khara ngawjaba tombinauna ado nadro Pictru matha sabada loirabani tawfam khangda haidai Pictru na asomda yum jangni khanbada mihul ga chaning jamang samnadra kansida kanagi napno tombinau di anganga oirabani na kire tombinau na ja yumda kamaina cheng pusanda bi changdoino Pictru sor sangna hondoklaga Pictru na angang pokna ko ngawbane yare nang amasu tumi layo asi hairaga ani du yumda changai somdana Thembi ga tombinau ga mangol gi dari da makong yan thaduna famlaga lairami tombina wathi wi ki macha sing di aidi lama khangda sikhra jala khalu sidi handi hale edana Thembina mapa tanaba khon khara kalapna hairai Thembina kaino paba ngawrabo palai de su khangde kari wangang no tombi asau bana hairakpani tombina si boina ngangning dana ngangbro masa masa gi lamsat nani ne ani du prap changai adubu mapaga machega ubada Pictru khongpham khara di handui tombina hey amuk chen doi ga tawine masa somda chak la bana loira kansida Thembina yare baba imungda chango nang leiradi chango yaro ye tombina masi gi angang se nongmadi makhong tek pasoidrabani yamno si thawoidana tawsari asi hairaga ngang dana imungda changki Thembi Pictru da amu ochillaga Thembina hey cheng khara lei chatpada noyani chengna na labo ha Pictru ga tombinau ga ani du yengnaraga lei yumda su changba ngamda Thembina amukasu hey nabani nana do tadra aina haisha Thembi mamitu amu lauthoklaga amuk su makha tarai Thembina hey chengdi kadai no umse thengi ya dene noibo hauji phok leirak tribo ha somdana pabana chak lamdana masa se fara ondana leire masa yuksu chak yamde haidana chak pukhana chakhide chalo cho chengdo thuna leiro Pictru mache gi wahai tu tabada khumba sungamda tumina lukthaduna lei Thembina kaino ni masibo hey nangonda na join haise ha Pictru handakti yam tapna khumlai Pictru na che paisa do ta hore Thembi yam sauna changchillaga mokpabu fuba horei Thembina aina nangonda fajana hapo ta honi haidabra ha Pictru na kanna khamdokna bo honai adubu Thembi achawbana henmandana Pictru na khamba ngamtre tombinau kapaga kiboi kaiboi khanghai khangjin haidoki tombinau na che chawye aina nate Thembi mapi ira chena Thembina kadigi nataba noina sukyamna phatrisibu kadigi no ha asi hairaga amuk phui tombinau khangba ngamre chaina du masana khara sonbaga kappaga amuk haidai tombinau na che chawye chimchana lagau da dhadoki bane Pictru yam pakhatna Pictru na anga Thembi saubana mai hore Pictru gi mamaida khupakna thaki amuksu thamoi shokna haidai Thembina nangbu pikta pikliba angang macharo pikraba angang sina tawgadaba thabakto nangna tawri sibu karigino ha Pictru makhajai du paiduna lei amuk haidai Pictru na che ai wadu loiba nangde Thembi mapi su lepa leitana tarai Pictru bu yam warau na haidai Thembina nangna su yamna yumsigi awaba khangdise kaigino hayo mukta nongmagi chara fawba ani suna chaba ngamsilaktre yumsida aduga nanga asuk yamna gyan tadrisibu karigino hayo Pictru su thamoi shokpa haibado oire macheda lale hayo fawba ngamda ahangba atiyada yengduna mapi lepa leitana chentharai